ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯅ ꯁꯣꯛ 1947ꯗ 1947ꯗ ꯅꯤꯡꯇꯝꯕ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯛ 1950ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯁꯦ ꯁꯦꯝꯃꯀꯥꯟꯗ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯕ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯁꯦꯞ ꯇꯧꯔꯦ ꯍꯥꯏꯗꯅ 26 ꯖꯅꯋꯥꯔꯤ ꯑꯁꯤꯕꯨ ꯁꯣꯛ 1950ꯒꯤ 26 ꯖꯅꯋꯥꯔꯤꯗꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯐꯪꯁꯟꯁꯤ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯏ ꯑꯗꯨꯒ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯟꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛꯅꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯐꯥꯎꯕ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯟꯖꯈꯤꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯎꯕꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯁꯦꯞ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯁꯦꯞ ꯑꯣꯏꯗ꯭ꯔꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯄꯨ ꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯍꯥꯏꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ 2024ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13ꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯕ ꯆꯠꯂꯤꯕ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯊꯦꯠꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯐꯤꯁꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯗꯨꯅ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯐꯤꯁꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯀꯤ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠꯀꯤ ꯑꯁꯤꯒꯨꯝꯕ ꯁꯣꯛ 1950ꯗꯒꯤ ꯍꯧꯈꯤꯕ ꯁꯪꯕꯤꯙꯥꯟ ꯁꯦꯝꯈꯤꯕ ꯑꯗꯨꯒꯤ ꯄꯥꯂꯟ ꯑꯣꯏꯅ ꯆꯠꯊꯔꯤꯕ 26 ꯖꯅꯋꯥꯔꯤ 2024ꯁꯦ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯄꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣই ꯈꯪꯍꯟꯕ ꯃꯇꯝꯗꯨ ꯌꯧꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ